Manipur Top Trending News na tunga-tungan ba reliable source ng lokacharaga mata-matang yoiba maruwega ipaw su patok na kasunchari. Ahan headline da Manipur da ing chikpa hanjinan ba horokle haina lawba yaridra. Lal horokar matungdagi ihan hana MLA Kem Chana Litangi relief camp ta chatuna kuki in matchinga harauna wari sanakre. President ki Manipur Kongchutta athingba thamle Korkom. President ki Manipur Kongchutta General Strike ki athingba thamle NRFM. Yumda hanjan hanbiyu haiba IDP singi khongjang chathari. PWD na sangsak tagi Kenglopal Fawgi lambi semnanaba chathaba bidding process ministry na kakhatlakle. PNG SY Phase 3 gi thabak singi matangda governor da taksinkre. President rule engana Jiribam district ki miyambu miraibani haina lawdbangamde. Hojik Manipur Jinjakta Mipal Tangli Agriculture Director Irabad Foundation Manipur Nasinduna Direct Lak Suba Lomi Singi Poinu Mifam Pantokre Kiamgai Pal Ahanbi Manaki Accident Mi Ema Laikidre Nasimak Thong Lalaba Lambi Semdrabadi Contractor Gi Marta Wakatlagani Pau Sandok Pisari Ahan Bata President Ki Manipur Kongchata Atingba Thamle Korkom Tha Asigi Tarang Mathoida Laipa Asigi President Draupadi Murmu na Manipur Kangai Park Lakuna Tha Asigi Taragari Thoida Pantokadaba Nupilangi Thoromda Saruk Yagadoriba Kongchat asi lamdam asida ing tappa sakot papurak na banate haina lalhup singi apunlup coordination committee Korkom gi media coordinator M Sakhen bana thalur bachiro amana phongdorakli chiro asina makhatana hai mahaki thausil amasung proxy war na kanglup masel nungsihan daduna kangkhong charam lamdam asibu hena pibam sokhanduna makogi loilam mara chethanaba maro leiba khongchatni hairaduna mahaki Manipur gi kanglipaki khongchat asi Korkom na condemn tawutana boycott su tawre hairi Haukiba September Taraga Humdoida Prime Minister Narendra Modi na Manipur Kanglai Park Laklamadu Hikaiwa Tawagi Mahi Kyam Panglabage Yengba Laklibani Hainasu Sirosina Malal Sirakli India Lengak Maru Oina Gujarat Macha Narendra Modi Amasung Amit Shah Anigi Thawinsin na ngasi Manipur Kanglai Park Maral Sunglay Lejadaba Micham Chahungi Mayada Atuk Pikre Micham Lising Kaya Masagi Pongnapam Lamdam Maktada Masagi Yumda Lejaba Pangre Lambi Lamjau Lamang Tunghangda Yaripam Ohele Yumthong Kuding Changduna Sakni finiduna Saidangba refugee ama oina punsi lelhale hairi tha asi gitar mathoida India gi President Draupadi Murmu na Manipur da lakuna tha asi gitar ani thoida pangthokadaba nupi lagi thoromda saruk yagadoriba asi lamdam sida apaba paujal pidu lakadaba nate mahaki khongchat asi proxy war na kangrup masel nungsi handaduna kanghong charba lamdam asibu hena phibam sokhanduna makogi laulam mara chethanaba onaba lakpani maramaduna Korkom na President gi khongchat asi boycott chu tawre sahi asi gi September 13 PM Modi na Manipur da laklamba adu Hikaiwa Tawagi Mahi Panglabage Yengba Lakpani Hojik Amuk President Draupadi Murmu na masamak latuna achakpa mai asida kanglup amasung political gi thau hajin gadoribra Manipur gi apun basatam asi India na kaidalungda pamde Manipur gi miam pun kidanaba phurup ki mingda lining gi mingda singchat thabada natana asokpa mafamda matamatam gi oina thum hapchin duna thamli asumna India na Manipur thukaina ba honabada pendaduna India masana atamna lamdam sibu mutatna ba honari ba sigi saktam oina mamangai da puyamai thakiba adugumna goltabida India gi Lamina basta Manipur haina thaba wahi mutat hanaba khona kiba laikre group amasung lining gi mingda Manipur gi lengak haidok naba khonari aduga afaba saduna India gi president na senglaba nupi lagi thoromda saruk yagani haiduna lakli kumja 1904 amasung 1939 da Manipur gi ima singna loi mapu British kamayakta thengna kiba nupi lal animak lamdam sigi laimai degi loilam maru phuktatuna iramdam Manipur ningtam balengak kunai lingna naba chathagi bani lal animak ningtam bagi ikhau langaba ima singna mai paki Manipur da hokiba chahi kyagi mamang dagi Pangthorkliba nupi laning sing thorom sida loilam maru phuktatuna iripaki ningtamba hanjan hanaba imasingna masagi hakchangdagi angang ba ikheng chinthaduna amadi kaisum sangi awaba khangduna changsin kiba iho adubu ningsing bani adubu handak India gi President Draupadi Murmu na nupi lal thoromda saruk yagani haipasi nupi lang pangthokpa lakpani haina Korkom na lawroi maram aduna masigumlaba Manipur bu manghan takhan bata achoba thodang loriba mioi amagi khongchat asi aikhogi miyam na sogatpam thokte iramdam gi miyam hoptuna masigumba Pangthokpagi khongchat asi condemn tawsi amasung tawminarasi President lakadaba numit asigi ahanba hauba pungphamdagi hauruga mahanga iramdam asida lairiba matam phawba Korkom na Manipur pumba total shutdown lathokle athing basina ana layeng mahulangpok ising amasung asi anagi thabak thorom singdi konsiloi hairi amaromdana Manipurda ing chikpa hajinba horakle haina lawba yaroidra lal haurkar matungdagi ihan hana MLA Kem Chana Litangi relief camp ta chatuna kuki inmatchinga harauna wari sanakre kumja 2022 gi March tagi linglakiba Manipur lenga aduna ngasi sahi ama phar matung ikan kanadana May 2023 gi state asida kalu masel gi tamthiriba lal torpatagi lenga adu
Luching Purel February Nipan 2025 ta Home Minister Amit Shah na Delhi da kaurga Matangi numit February Mapan ginung tilpung Marika Minute Nipuga Mangarom Tarkoda Pam Thadu Khankramatung February Taragam 2025 tagi Talai Lakriba President Rule Laipak dagi Langi Togusing Hangpa Pathar Kraba Matunda Ihan Hanbo Oina Lenga Aduna Ministry Orma Yumnam Kemchana Lal Sonar Pa Proof Ani Manunda Ama Wadiba Kuki Jogi Nupi Angang Yauna Mioi Chonga Mangarom na Jangjapam Lorkiba Litangi Sare Kong Satuna Hakting and Harau Wari Sanakre Manipur President Rule Gilanga Lerpatagi Government of India gi Ministry of Home Affairs na Sinduna State asida Mausagi Ing Tapa Pibam Hanjin Hanabagi Padamda Lang Sonar Kiba Proof Anigi CS Ukharagi Mihutsinga Delhi da Hengkang Homlakta Mipum Pangto Krabani Miamgi Lupsingi Mihutsing Kaktanatana Manipur Legislative Assembly members Singi Mipum Power Pangto Krabani Aduga Lal Asi Warosin Puruk Nabidamak Matau Tabani Hariduna Ching Amusung Tamgi Relief Camps in the Sanga from Loreba IDP Lising Hum Purongi Manundagi Karasu Masagi Mayunda Hanjin Hanba Hokrabani Housing Power Oina Quaitigi Ikon Kona Tasigi Marida Vistupur District Lemram High School the Hangba Relief Kenta Sanga from Loreba Singi Manundagi Imung Humpuga Mari Ginupi Angang Yauna Mioi Chanika Yaki Taret Lemram Wari Ching the Leba Masagi Mayunda Hanjin Hankrabani Lenga ki Maike Dagi Bisnupurgi Deputy Commissioner Puza Elangbamna Mangsil Thana Tongthrotuna ITP Sing Asibu Masamasagi Yumda Hanjin Hankrabamatung Matung ngasi numit mangani Surupan numita MLA Wycam Chan na Litan Sari Khongda Laiba Kuki Baptist Convention gi church tatuna ITP Singa Hakting na Unarubani Ma ki khongchat asi Manipur ing tapa hanjilak na ba amasung maite amasung kuki jo proof ani gi marta matam sangna lerpa conflict asina ohelakliba samnadaba hangba asibu mentionable honor pagi puwari oigadaba khongchat amasu oiri khongchat asibu sinkiba masak naiba mioi singi manungda nifuga humdoi Pungyar Assembly Constituency gi BJP gi mirep oikiba Hopingson A Simre yauna Ulkul Autonomous District Council ADC gi caretaker chairman oiramba Mark Luiting amasung Ulkul amadi Pungyar dagi lakpa BJP gi worker sing yauki khongchat asi May 2023 dagi hawkiba lal asina sahi ani makha henjilak phaw gi manungda maite proof ki MLA amana ihan hana kuki jogi IDP sing na changja phamlok liba relief camp ta chatpa khongchat oire paw sesna phangba paw na haibada MLA na maha ki BJP gi lusim sing amasung worker sing loina litan da hek tungbaga mapum adugi kaithel da ihan hana kuki kunja singa harau wari sanaki thong asimakna jahi ani makha hena proof ani gi marta khakiba changna thokna yadabagi awaba pal ama namkhaibaga chap manaki litan kaithel kuki kunja singa unaduna harau wari watai sanaraba matungda litan sarai khongda hangba chawrakna IDP chawnga ga manga romna changja phamlok liba relief camp ta chatuna hakthingna unaki mangna relief camp atu da lakpada ITP singi maraktagi mahaki khongchat asi karigino amasung kadai phawa chatkadoribage haibel singbo hangsing hanglaki wahangsing adugi pakumpiraduna MLA na phongdokibada conflict haibasi malangi mafum pungnamakta adumak thoi adubu masina amaga satoksin yana handabana chingba thogdoksing thorpadagi sakwa thorangi thabaksa thindali amasung tungi mirol singdasu sokhali haiba wahum phongdoki ngasigi oina MLA na litan sari khongi relief camp asidagi hankhraga kamjong phawba chatkani aduga mahaki ingtapa hajil halaknabagi paujel puba khongchat asi state asigi mathau taba mapam pungnamaktasu chatkani haiba wapam IDP singda phongdoklamki conflict asina maram oireduna chatok chasinda athingba leire maram asina aikogi sakwa thorang singda athingba pire haireduna haukleba naha singdasu khudong chahandre haiki Auji Christmas kumai lakpaga iroidana puru pungnamakna amata oina lepminagadaba matam yorkle ekoina haukrabasing kautungaduna amasung ngangaduna Manipurbu ingtapa amasung thong manana chakhopa state ama ohelasi hainasu MLA na phongdoklamki khongchat asigi manungchana S Bungjang Khuldagi lanjelatuna relief camp asida changlarukliba Nepu Hongsai kauba IDP amanasu Manipurda mahusagi phim hanjil halaknaba honagadabani haiba wapam phongdokrakhi MLA nasu mahaki ingtapagi paujel puba khongchat asi kamjonggi tars phawba Lugani haina phongdokladuna Christmas kumai lakpaga iroinana purup masel gi marta thajanabagi mapangal hena kangkhat handuna nungsi chana laiminanaba hona minarasi hainasu apil toromki makhatarpada Muhammad Jinana Bande Mataram gi mayakta laiba matamda Nehruna mahaki wakhalon sing adu sagotkibani Modi Nehru bu kothokna thina ngangba loira matung laipa asigi maru oiba isu singda mai onsilu Priyanka Gandhi semdok sadokpagi masterdi Modini Joyram Lok Sabha dangasi Bande Mataram sahit chahamaga yankhai mapung phabagi debate Hagdopada Prime Minister Narendra Modi na opposition party da onsiladuna Bande Mataram gi Congress na stanza khara lauthokibabu matam aduda Indira Gandhi na laipa asida emergency thajin kiba aduga changdamnakre PM Modi na hai Muhammad Ali Jinana Bande Mataram asi Muslim singi mayaktani hairaduna lekwi matam aduda laipa asigi ahanba PM Jawaharlal Nehru na Jinagi wakhalon adubu sobatki Bande Mataram na chahi chama mapung phabagi harau tayamba phongdokadaba matamda Congress ki emergency na Bande Mataram di lairadana constitution bu ngakthi chaptuna thamki hawjik Bande Mataram gi chahi chamaga yankhai mapung phakiba da aikhoi khudimakna national song asibu wang thangatuna ikai khumnaba utpham thoi haiki Modi na makha taraduna Congress na Bande Mataram gi
ꯁ꯭ꯇꯦꯟꯖꯥ ꯈꯔ ꯂꯧꯊꯣꯛꯈꯤꯕꯁꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯕꯨ ꯇꯣꯈꯥꯏ ꯇꯥꯅꯕ ꯆꯤꯟꯈꯤꯕꯅꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯗꯤꯐꯤꯁꯤꯠ ꯄꯣꯂꯤꯇꯤꯛꯁ ꯂꯩꯍꯜꯂꯦ ꯃꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯂꯧꯊꯣꯛꯈꯤꯕꯅꯣ ꯅꯤꯡꯁꯤꯡꯕ ꯇꯉꯥꯏ ꯐꯗꯦ ꯃꯁꯤ ꯈꯪꯂꯕꯗꯤ ꯇꯨꯡꯂꯞ ꯆꯠꯇ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 1937ꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯂꯨꯆꯤꯡꯕ ꯀꯪꯒ꯭ꯔꯦꯁꯅ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯟꯖꯥ ꯑꯅꯤ ꯑꯗꯨ ꯈꯛꯇꯃꯛ ꯅꯦꯁꯅꯦꯜ ꯒꯦꯗꯔꯤꯡꯗ ꯁꯤꯟꯅꯗꯨꯅ ꯁꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯟꯖꯥ ꯑꯅꯤꯃꯛ ꯂꯧꯈꯠꯈꯤꯕꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯟꯖꯥꯁꯤꯡꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏꯗ ꯔꯤꯐꯔꯦꯟꯁ ꯄꯤꯗꯨꯅ ꯁꯩꯊꯥꯕ ꯑꯗꯨ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯄꯥꯝꯗꯦ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯣꯡ ꯑꯃ ꯑꯣꯏꯕꯗ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ PM ꯃꯣꯗꯤꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯤ ꯄ꯭रिꯌꯥꯡꯀꯥ ꯒꯥꯟꯙꯤꯅ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯗꯤꯕꯦꯠꯇ ꯂꯩꯉꯥꯛꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯅꯦꯍꯔꯨꯕꯨ ꯀꯣꯊꯣꯛꯇꯨꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯦ ꯑꯗꯨꯕꯨ ꯆꯩꯔꯤꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛꯃꯛ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯏꯁꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ ꯄ꯭रिꯌꯥꯡꯀꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯦꯁꯅꯦꯜ ꯁꯣꯡꯕꯨ ꯊꯥꯖꯗꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯥꯏꯕꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯏꯍꯧꯗ ꯁꯤꯈꯤꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯃꯁꯨꯡ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯅꯦꯍꯔꯨꯕꯨ ꯑꯁꯨꯝ ꯀꯣꯊꯣꯛꯇꯨꯅ ꯆꯩꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯅꯦꯍꯔꯨꯕꯨ ꯆꯩꯅꯕ ꯍꯥꯎꯁꯇ ꯃꯇꯝ ꯄꯤꯗꯨꯅ ꯅꯦꯍꯔꯨ ꯆꯩꯕꯒꯤ ꯆꯦꯞꯇꯔ ꯑꯁꯤ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯃꯥꯁꯇꯔꯗꯤ ꯃꯣꯗꯤꯅꯤ ꯖꯣꯏꯔꯥꯝꯅ ꯑꯁꯨꯝꯅ ꯆꯩꯈ꯭ꯔꯦ ꯕꯟꯗꯦ ꯃꯥꯇꯔꯝ ꯗꯤꯕꯦꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯖꯣꯏꯔꯥꯝ ꯔꯥꯃꯦꯁꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯁꯇꯔꯗꯤ PM ꯃꯣꯗꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ ꯌꯥꯎꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯁꯤꯡꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤꯗꯃꯛ ꯃꯣꯗꯤꯅ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯃꯣꯗꯤꯅ ꯃꯇꯝ ꯑꯃꯗ ꯃꯨꯁꯂꯤꯝꯒꯤ ꯄ꯭ꯔꯦꯌꯔꯗ ꯅꯦꯍꯔꯨ ꯊꯨꯞꯈꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2005ꯗ ꯀꯔꯥꯆꯤꯗ ꯖꯤꯟꯅꯥꯕꯨ ꯐꯥꯒꯠꯇꯨꯅ ꯈꯨꯕꯥꯛ ꯈꯨꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ LK ꯑꯗꯕꯥꯅꯤꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯀꯨꯝꯖꯥ 2009ꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯖꯁꯋꯥꯟ ꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯖꯤꯟꯅꯥꯕꯨ ꯑꯉꯛꯄ ꯐꯪꯅ ꯊꯥꯒꯠꯂꯝꯕ ꯎꯈꯤ PM ꯃꯣꯗꯤꯅ ꯃꯁꯤꯒꯨꯝꯕ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯅꯦꯍꯔꯨ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯄꯨ ꯂꯥꯟ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯐꯥꯎꯟꯗꯦꯁꯟꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ